मैम मैम सिगे मुकबांग पुरगा लाए मुकबांग से करीना मुकबांग तौरीनो हाइदो अदुगी वीडियो दुसु मचेट हापचरे मैम मपुंग फाना जेंगमिनरसे अखोय मिटेगी इंजांगी मथेलनी अदो यामना इचम चना निरामिसनेबा अदो सिदा सगोलो आइसे हाना खरा tingsan ge aina siga hapchalle ko aru ising kra hapchallaga pungani gumba ina tingsalani aba ko mane bazade re panina mundura muloidra khangde aina ina pungani gumba tingya ba ko ting sumaina ne kharaga tingsallaga thamme अरो टिंशन बलो एरगा पुंगनी में तुमने जे उंगली सकलो आइसे आम फसना पपथोंग ले रे मेबा को अरो रइसे लोइना सेंग मही से हई छिल्ला मकु से खरा लौथो गे बको मकु से जामदी लोइना लौथो रोय अमनि खक्ति तुम थमौगे अदुगा मकु से सेंग जामदोगे सुमाइना लौथोए मैम जोंग से सुमाइना मकु से खतंग जाउना थम्मे अतय यंग दि लोइना मकु सिंगे लोइना लौथोक जागरे आइना सिगा मकु खजिक से सिदि सुम जावहल लगे अरुगा इना सिगा हरिबोप चु मरि खा हापचल्ले हरिबो कंबसिम हापचल्लगा इना ngak tingaga thambane ko aro sai cham sagolo ai cham dokolo ra ngom हापचल्ले अरुगा ये से कुकर दा हापचल्लगा चा काम दो क्या को अखोई खुलक्ता गी लोकप सकलो ai कुकर गा काम दसु जायबा को आसिदि बाजार गे लेबनिना कदाय कमोना खंगदे को अदि मुंदुर मुलोइदर न कुकर अमुक तंग काम दुइसे जामना कुइना का हंजन हंजन काम दुइने तियबा को कुकर सिगा सु हापचल्ले अदुगा जिक थुम गटंग मा हापचल्लगे तुम जिजु हापचल्ले इसिंगे जाम हापरो ये नत्रगदि पाठा खरा देबा को कुकर दा अदुगे बथक्ता हवाई से amna mungiba taragadi aduna sumaina कुकर से हापचल्लगा ai गैस में तका थांगरागा मुरक तंग कामकरा थांगदा दुइयाबा कुकर से तंग कामा थांगदरे मुंजु मुलमे दसिगा हिदोगे ना साइ पात्रा म दैना हौदो हैदोगा थमे सिंगा तंग मा हापचल्ला कुकर से टिंगदोगा मा हापचल्ला मही म ओबा जाना बेना अरुगा सिगा ai जामना ओखाइरगो ओखाइद्रे से हरिबोप से खरा लौथोए मरि खक्तुगा अहुम गौ लौथोए अमा खक्ति पुमना सुम थम्मगे न ओखाइन लौथोक्तरे को अहुम सिमोइना चामोसना मक मक कथलगा सेमदर लाबा सेसे हरिबोप का सकलोय गसे चाना बनियाबा पकना बनियाबा सकलोय थोंबदा हरिबोप हापसे जाना पकना बनियाबा अदुगा इना सिगा मसला खरा मसला आइदे खोइ तुम सदारन चमचम मसला दुना बगा खोइ जांगांग जीरा मोरोक असुबो जाम दे खजि खजि कतंग हाप के जीरा से दे कतंग जामे अदुगा मोरोक असुबो गसे खोइ चामोस मतोना खजि खजि नप दुनिया बा ताना ओखाइरगा इसिंग खरा हापगा नै खाइरगा थमगे करिगिनो आइदि को आइना सकलो आइसे कुकर दा कामबनिना ने को असि सिंगसे जामना मुन्ना फुटना लेरगदि सकलो दा लोइ तोइखरने बा अरुगा सिगाइना जनम गसे जामना लिखि जनम से लैते तै दि अदुना से खजि ख लेबसे जनमना सोक तौदुइने बा चेलेरा मचन जे जनम जु लेरे सिंजु खजि अमा सुरगा थम्मे अदुगा मोरो ते कोसि हातुइनि तेजपत्ता सिगा तै सिदि अवा फदिगुम लैतबनिना फदिगुम जे खरा जामना थौरांग तौरे अरुगा सिगा लेरे बोरी सि जोइना हातुइने बा अरुगा खांग से हाना साले खांग सिगा थाव खरा हापे मास्टर थाव खरा हापचल्लगा इना बोरी दो हाना तौथोके बा को बोरी से हाना तौथो द्रदि होरेन जांग दो दाइरे हापदि बोरी दो मनम नमगने बा अदुदुना बोरी से मुसाइना तौथो लौथोक जरे प्लेट से लौथो थम्मगे बा बोरी से मोइना प्लेट से लौथो थम्मे अदुगा लेहौरिबा थाव खांगदा लेबा थाव से गई सोक तौदिने को आहामरा तेजपत्ता हापचन खरे दे जनम दम हापचल्लगे अदे खोइ जीरा मपुम खजिगा मा हापचल्लगे जीरा मपुम सिजु हापचल्ले अतै दि कई हमनिंगाय लेते द मोरो ते को सिमोनी का हापचल्लगे को मयाय कथलगा हापिन मयाय दai याबना ते बोखाइरगा नेना असुम खाबैसिनो ओखाइरगा इंसाय बोरी बोरी तावरगा थम्बदो दम हापचल्ले अदुगा ai हजिक जांग सकलो आइदो अदुदो हापचल्लगे
ꯁꯒꯣꯜꯍꯋꯥꯏꯁꯦ ꯍꯥꯞꯆꯤꯜꯂꯒꯀꯣ ꯏꯁꯤꯡ ꯈꯖꯤꯛ ꯑꯃꯒ ꯍꯥꯞꯈꯤꯅꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯠꯈꯥꯏꯔꯦꯀꯣ ꯑꯣꯠꯈꯥꯏꯔꯒ ꯉꯁꯥꯏ ꯊꯤꯠꯂꯒ ꯊꯝꯕ ꯃꯁꯂꯥꯒꯗꯣ ꯂꯣꯏꯅ ꯍꯥꯞꯆꯤꯟꯗꯣꯔꯕꯅꯦ ꯍꯧꯖꯤꯛ ꯃꯁꯂꯥꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯩꯅ ꯁꯤꯒ ꯈꯥꯕꯩꯁꯤꯅ ꯃꯨꯜꯂꯅꯤꯅ ꯑꯣꯠꯈꯥꯏꯔꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯡ ꯁꯨꯔꯒ ꯊꯝꯕꯗꯣ ꯑꯗꯨ ꯆꯥꯏꯁꯤꯟꯖꯔꯦ ꯑꯗꯣ ꯊꯨꯝꯗꯣ ꯈꯖꯤꯛ ꯑꯃ ꯍꯥꯞꯄꯩ ꯃꯊꯧ ꯇꯥꯅꯦꯕꯀꯣ ꯉꯁꯥꯏ ꯐꯨꯠꯄꯗ ꯍꯥꯞꯈꯤꯕꯗꯨꯅ ꯆꯥꯔꯣꯏꯕ ꯑꯗꯨꯅ ꯊꯨꯝ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝꯗꯣ ꯑꯃꯨꯛ ꯂꯣꯏꯅ ꯆꯥꯏꯁꯜꯂꯒꯦꯀꯣ ꯑꯗꯨꯒ ꯏꯟꯖꯥꯡꯁꯦ ꯁꯧꯍꯜꯂꯒꯦꯕꯀꯣ ꯏꯟꯖꯥꯡꯁꯦ ꯌꯥꯝꯅ ꯀꯨꯏꯅ ꯁꯧꯍꯜꯂꯔꯣꯏ ꯁꯒꯣꯜꯍꯋꯥꯏꯁꯦ ꯂꯣꯏꯅ ꯆꯅꯥꯡ ꯇꯥꯔꯒꯗꯤ ꯍꯥꯎꯇꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯑꯃꯨꯛꯇ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯒ ꯄꯨꯟꯅ ꯑꯃꯨꯛꯇ ꯁꯧꯍꯜꯂꯒꯦꯅ ꯁꯧꯍꯜꯂꯕꯅꯦꯕꯀꯣ ꯈꯥꯕꯩꯁꯤꯅ ꯑꯃꯨꯛꯇ ꯑꯣꯠꯈꯥꯏꯔꯒꯦ ꯌꯥꯝꯅ ꯑꯣꯠꯂꯔꯣꯏ ꯌꯥꯝꯅ ꯑꯣꯠꯂꯗꯤ ꯍꯥꯎꯇꯕꯅꯤ ꯏꯟꯖꯥꯡꯁꯦ ꯁꯧꯗꯤ ꯁꯧꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯃꯩꯁꯦ ꯃꯨꯠꯊꯠꯂꯒ ꯏꯟꯖꯥꯡꯁꯦ ꯐꯖꯅ ꯁꯧꯔꯦ ꯑꯗꯨꯒ ꯃꯩ ꯃꯨꯠꯊꯠꯂꯒ ꯊꯥꯡꯊꯔꯒꯦ ꯍꯧꯖꯤꯛ ꯃꯩꯁꯦ ꯃꯨꯠꯊꯠꯂꯦ ꯃꯩꯁꯦ ꯃꯨꯠꯊꯠꯂꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯄꯥꯇ꯭ꯔ ꯑꯝꯗ ꯍꯩꯗꯣꯛꯑꯒꯦꯕꯀꯣ ꯀꯨꯏꯅ ꯊꯝꯃꯔꯣꯏ ꯈꯥꯡ ꯑꯁꯥꯕꯁꯤꯒ ꯄꯥꯇ꯭ꯔꯁꯤꯒ ꯑꯃꯨꯛ ꯍꯩꯗꯣꯛꯑꯦ ꯉꯁꯥꯏ ꯑꯩꯅ ꯁꯒꯣꯜꯍꯋꯥꯏ ꯈꯥꯏꯗꯣꯛꯄ ꯄꯥꯇ꯭ꯔꯗꯣ ꯑꯗꯨꯝ ꯍꯩꯖꯤꯜꯂꯤꯅꯦꯕꯀꯣ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕꯁꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯕꯣꯔꯤꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯃꯨꯜꯂꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯏꯗꯅ ꯄꯨꯔꯥ ꯀꯤꯟꯊꯅ ꯇꯣꯏꯕꯗꯨꯁꯨ ꯅꯠꯇꯕ ꯃꯨꯟꯁꯨ ꯃꯨꯟꯕ ꯄꯥꯏꯕꯗ ꯆꯥꯕꯗꯁꯨ ꯍꯥꯎꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯒ ꯁꯤꯒ ꯄꯥꯄꯣꯔꯁꯨ ꯇꯥꯎꯔꯦ ꯑꯩꯒꯤ ꯃꯆꯤꯒꯤ ꯁꯥꯏꯠꯀꯤ ꯃꯆꯤꯁꯤꯗꯤ ꯄꯥꯄꯣꯔ ꯇꯥꯎꯔꯦ ꯑꯗꯨꯒ ꯑꯂꯨ ꯑꯃ ꯕꯖꯥꯔ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯑꯂꯨ ꯑꯃ ꯀꯪꯅ ꯃꯦꯠꯄꯗꯣ ꯃꯣꯔꯣꯛ ꯀꯥꯟꯖꯤ ꯇꯧꯔꯒ ꯑꯗꯨꯃ ꯃꯦꯠꯂꯦ ꯁꯤꯗ ꯂꯩꯔꯦ ꯑꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯆꯜꯁꯦ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯊꯥꯂꯤ ꯃꯅꯤꯄꯨꯔꯤ ꯊꯥꯂꯤꯒꯤ ꯃꯑꯣꯡꯗ ꯑꯃ ꯁꯦꯝꯖꯔꯒꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯕꯟꯗ꯭ꯔꯥꯒ ꯇꯔꯄꯣꯟꯒ ꯇꯧꯁꯜꯂꯒ ꯆꯥꯕꯗ ꯍꯥꯎꯇ꯭ꯔꯅꯦꯀꯣ ꯑꯂꯨ ꯕꯖꯥꯔꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯑꯂꯨ ꯃꯦꯠꯄꯤꯁꯤꯁꯨ ꯍꯥꯞꯄꯦ ꯄꯥꯄꯔꯁꯤꯁꯨ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯊꯕꯤ ꯆꯥꯕꯁꯦ ꯌꯥꯝꯅ ꯐꯩꯀꯣ ꯊꯕꯤꯁꯤꯃꯁꯨ ꯑꯩꯅ ꯆꯥꯅꯕꯒꯤ ꯁꯂꯥꯠ ꯑꯣꯏꯅ ꯑꯩꯅ ꯄꯤꯁ ꯄꯤꯁ ꯁꯦꯝꯗ꯭ꯔꯦꯕꯀꯣ ꯁꯥꯡꯇꯛ ꯁꯥꯡꯇꯛ ꯁꯦꯝꯃꯒ ꯔꯦꯗꯤ ꯇꯧꯔꯒ ꯊꯝꯃꯦ ꯃꯌꯥꯝ ꯑꯁꯤꯅꯤꯁꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯇꯧꯖꯒꯦ ꯍꯥꯏꯅ ꯁꯦꯝꯖꯕꯁꯤ ꯂꯥꯡꯖꯕꯁꯦ ꯃꯌꯥꯝ ꯑꯗ ꯑꯩꯅ ꯇꯧꯗꯣꯏꯕ ꯃꯨꯛꯕꯥꯡꯁꯦ ꯁꯤꯒ ꯂꯩꯔꯦꯕꯀꯣ ꯆꯥꯛ ꯂꯩꯔꯦ ꯄꯥꯄꯔ ꯑꯃ ꯌꯥꯝ ꯏꯆꯝ ꯆꯝꯅꯅꯤ ꯉꯁꯤ ꯄꯥꯄꯔꯁꯨ ꯌꯥꯎꯔꯦ ꯊꯕꯤ ꯑꯂꯨ ꯕꯖꯥ ꯑꯂꯨ ꯑꯃꯦꯠꯄꯤ ꯑꯗꯨꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯁꯤ ꯑꯩꯅ ꯆꯥꯒꯗꯕ ꯃꯨꯛꯕꯥꯡꯒꯤ ꯁꯦꯠꯁꯤꯗ ꯂꯩꯔꯦꯕꯀꯣ ꯁꯤꯗ ꯂꯣꯏꯅ ꯂꯩꯔꯦꯀꯣ ꯑꯩꯅ ꯆꯥꯒꯗꯕ ꯃꯊꯦꯜꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯏꯟꯖꯥꯡꯁꯦ ꯍꯩꯖꯤꯜꯂꯒꯦꯕꯀꯣ ꯁꯒꯣꯜꯍꯋꯥꯏꯁꯦ ꯂꯣꯏ ꯍꯩꯖꯤꯜꯂꯒꯦ ꯁꯤꯗ ꯄꯥꯄꯔꯁꯦ ꯁꯥꯏꯗꯇ ꯊꯝꯃꯒꯦ ꯑꯁꯤ ꯕꯣꯔꯤꯁꯦ ꯉꯁꯥꯏ ꯌꯥꯎꯈꯤꯕꯗꯣ ꯕꯣꯔꯤꯁꯦ ꯃꯨꯟꯗꯕꯒꯗꯤ ꯅꯠꯇꯦꯕ ꯃꯨꯜꯂꯦ ꯐꯖꯅ ꯕꯣꯔꯤꯁꯦ ꯕꯣꯝ ꯕꯣꯝ ꯂꯥꯎꯔ ꯇꯣꯏꯑꯦ ꯍꯥꯎꯔꯦ ꯕꯣꯔꯤꯁꯤꯅꯤ ꯍꯥꯎꯗꯣꯏꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯈꯣꯊꯔꯒꯦꯀꯣ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯉꯒ ꯑꯂꯨ ꯑꯃ ꯃꯦꯠꯂꯒ ꯁꯨꯃꯥꯏꯅ ꯀꯥꯟꯖꯤ ꯇꯧꯔꯒ ꯃꯣꯔꯣꯛ ꯀꯥꯟꯖꯤ ꯇꯧꯔꯒ ꯑꯂꯨ ꯃꯦꯠꯄ ꯑꯂꯨ ꯕꯖꯥꯔ ꯄꯥꯄꯔ ꯇꯧꯔꯒ ꯆꯥꯕꯁꯦ ꯍꯥꯎꯕꯅꯦꯕꯀꯣ ꯅꯣꯡ ꯐꯥꯗꯣꯛ ꯏꯆꯝ ꯆꯝꯅ ꯆꯥꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯔꯒꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯕꯣꯔꯤꯁꯦ ꯂꯣꯏꯅ ꯀꯦꯟꯕꯗꯨꯁꯨ ꯑꯣꯏꯗꯦꯕꯀꯣ ꯃꯨꯟꯁꯨ ꯃꯨꯟꯕ ꯌꯥꯝ ꯍꯥꯎꯋꯦ ꯕꯣꯔꯤꯁꯦ ꯑꯂꯨ ꯑꯃꯦꯠꯄꯤꯁꯤꯒ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕꯗ ꯍꯔꯤꯕꯣꯞꯁꯦ ꯌꯥꯝꯅ ꯄꯛꯅꯕꯅꯦꯕꯀꯣ ꯍꯔꯤꯕꯣꯞꯁꯦ ꯌꯥꯎꯔꯗꯤ ꯍꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯊꯣꯡꯖꯔꯤꯕ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕ ꯈꯪꯗꯦ ꯑꯂꯨ ꯑꯃꯦꯠꯄꯤ ꯈꯪꯗꯦ ꯑꯂꯨ ꯉꯧꯕ ꯈꯪꯗꯦ ꯁꯤ ꯂꯣꯏꯅ ꯌꯥꯝ ꯐꯖꯅ ꯍꯥꯎꯔꯝꯃꯦꯕ ꯌꯥꯝꯅ ꯍꯥꯎꯔꯦ ꯑꯗꯣ ꯑꯩ ꯁꯤ ꯂꯣꯏꯅ ꯆꯥꯊꯣꯛꯑꯒꯦꯀꯣ ꯆꯥꯗꯣꯔꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯍꯋꯥꯏꯁꯦ ꯕꯖꯥꯔꯗꯒꯤ ꯂꯩꯖꯔꯒꯁꯨ ꯃꯨꯟꯗꯤ ꯃꯨꯜꯂꯝꯃꯤ ꯍꯥꯎꯁꯨ ꯍꯥꯎꯔꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯂꯩꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯑꯗꯨꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯨꯒ
ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯎꯕꯤꯕ ꯂꯩꯔꯒꯗꯤ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯁꯞꯄꯣꯔꯠꯁꯨ ꯇꯧꯕꯤꯔꯛꯑꯣ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ